ngasiga numit taruk ni na kayan suramani taruk ni sapsana phare isese maje saitika na ba aduda manau pa ingonda nahan iping lak pai tare haidi anab je amta pha loina ado numit taruk ni sida ngasi masase loimak aina check torabni ngasi di loina singi nauri kojanaramba khosanaramba mayam lairammi ba lok nung mayam du loi thadorabni kyar oirabni ngasi di ado ise nana koi manak lakpasiwo hakchangsi nungairabo kamai toge nungaire hanna horokana ba live kum leiram ado laidi unaba yadena na unari se laidi samana maneba ado chai kya suge nan nar sahi ahum hedil abani ne nar phaja amadu mu yang amadu guli cha mai ba pum thore ado ngasi di sak yam phaja thobane mai ba loi pum re guli zaman na lai phamdom thayo dana Jingmairong kabui. Ada ai kino ngadi ki medam. Jingmairong kabui kungido damai khangbra. Khangkhing damai. Jingmairong dei ne ba. Jingmairong kabui. Aduga aina ise da haning ise ngasi daina khoi yenga matungda ne tasengna khoi ising asabado tasengna matamda khoi gi nungdang warang anirak tang tasengna pungdo phajana amtang khoi gi singi nawi do ko khoi yak iga yai bitu yai wo khang gidana aina nga sai haibul tumam dai to bo khotbo adu to biyo adu gi sigi mari si me siena khoi therapy ma sa to ko adu ni parose se kilata tina je se yare